Editor loya lakpada punsi temsingnaba kari karamba langzaba leibadagino maitai warup haukiba thengkang kyada I pau gi thabak toriba masung maitai inat ki oiba thabak toram kyada su thau suroi ama oina thau suramba khoirom loya lakpada thengkang kyada punsi temsingna biduna ibung manung masa masu singda mipai thabai handuna leita handriba sibu mahaki karamba ngakpi phomthok traba langzaba mara leibadagino haina maitai maru maitai lebak mayai loisangi secretary general na thatorok pachrola man hairi cherolas na makata na hairi na miyoibagi punsi haibadi lanba soiba haibasisu adumak yawe langzaba kya leramlabasu ayingba lambiromda lakminarabadi punamakki efaba oigani lebak mayamgi damakta chen chong zirariba masin tungkhalakliba miyoi amada karigumba maram amata lebak miyamda khangandana aki akang pukhanba asok apan nanghanba haibasi maitai furupna pejade asoi baranba kya yarubasu semdoksanaba amasung tuthoksanabagi tanza pihaningi lanai nungainadaba leirabagira natragana lebak miyamda ngakpifam thoktraba maral langzabagira haiduna su khanganbiu karigumba mana lanba leirabasu imung manung nupi angang yawabadasu yenglaga ngakpiba yabra haibadu thamjaningi hairaki Tiger German Road Semandana ba lengaka maikai ahungi khuyek pinakre Naga singna namna khundaba mafamda Tiger German Road Semandabaga loinana su camp lehandana ba amasung militant sing khulai paraga phongna chathokasin tawhandana bagi matangda nakal ahungi oina yanache ama khuyek pinakre Foothills Naga Coordination Committee FNCC gi convener NZ Akhui Joint Tribe Council ZTC gi convener Mera Chau Inka amasung Manipur ki Joint Secretary Home Dr. Mayang Bam Beto Singa Khuyek Pinakiba Yanachi adugi matung inna Ponsa Khuldagi Kautrok Wafongdagi Kangsup Taba Lambi Amade Foothill area da leiba Interbilas Road pumna makudaktagi hangtoklagani Lambi asida mahusagi matawgum aki akang yawna sathokasin tawba yahalagani Naga singna namna tabam phamsingda poppy pambi thaba tingbaga loinana Mangzaunana thakraba poppy pambi sing manghan takhanbagi matangda su nakal ahumna yanaba purakle haire Chahi ahungi angang ama rep tawraba matungda hatlaga phumjilamle Gurugram gi sector 37 da leiba industrial area ga nangnaba ahangba plot amada kom pungluludana tawraga chahi ahung khakta ngariba nupi macha amabu rep tawraba matungda hatlaga phumjilambagi damakta chahi 13 suraba nupa ama police na fare hari Faraba miyoy adu Bihargi Supaun district tagini mahak mafam aduga nakngana leiba manufacturing farm amada thabak tawguna leibani police na phongdokhibada faraba miyoy asi nupi masa asiga building amata da leiminabani ayamba matamda nupa asiga nupi masa asiga anakpa lampakta su adumak sanaminaduna harauta yamna leiminabani Haukiba irai numita nupi masa asi mangkre haidna mama mapana wakalakpadagi tibo humpagi thabak chathaduna lakhibani hairi Kuki lalhauba singna wafong khulda leiba inpui naga singi lafoi pham kaya mai thadok lamle India lengak na ngak senduna thamliba khulai matik sana paiba Kuki lalhauba sing amasung lalhaurup sing asina sogatpa Kuki furup sing na naga amadi maitei sing da chathaduna lakpa landa kayagi manung channa ngarang su khulai matik sana paiba Kuki lalhauba singna Kangpokpi district ki manung sanba Kangsup Kyeljang subdivision na konba Wafong khulda leiba inpui naga singna lafoi thariba farm kaya mai thadoklamle hairi inpui naga singna hokhiba chahi tara gi mamangdagi khunja singna kana honaduna senggot sagatlaga lam eka taruk lomda thariba lafoi gi farm kaya mai thadokuna mangalambagi matangda wafong gi inpui naga singna hai kukila lauba singna chathariba thong asi taseng laibaktibani wafong gi inpui naga singi imung manunggi senthok lambi oriba lafoi gi farm kaya mai tharamba si tawhaidaba thabakni wafong Hyriba khul asi inpui naga amadi Jalingyarong naga kayana matam kyagi mamangdagi khunda laitaduna lakliba lamdam amani khul asida khundariba inpui naga amadi Jalingyarong naga sing asi ayambana lafoigi farm tawraga imung manung punaribani adubu Ngarang ayuk pung mapalom taba matamda wafonggi lafoi farm asi mai tharamde haibigi pau tanarakibani Haujiksi ningthamtha oibana farm asigi lafu pambi singi manak kangsilakpadagi akangba mana sing yanthatlaga leiba amasung farm asigi manungda hauramba napi singsu kangsilakpa matam oibana kukila lauba singna mai tharambaduda tuna sakpada mateng oikibani
Inpui Naga amasung Zeling Yarong Naga Singgi Lafogi Farm Kaya Mai Tarambasi Karamba Kuki Lalhaubano Haiba Khangdrabasu Kuki Lalhaubana Tarambani Haibasidi Mayek Sengle Handaksi Wafong Naga Kulga Naknana Lady Bus Sing Mai Kaya Koktokuna Kulai Matiksana Paiba Kuki Lalhauba Sing Sung Lalharup Asina Yokpi Takpi Duna Tamliba Kuki Amadi Atay Furuki Miyoi Kayana Paksana Popi Pambi Thadna Lakle Kuki Lalhauba Singi Kongtang Asi Yaningdabadagi Kulai Paiba Zering Yarong United Front ZUF na Marilainaba Singda Popi Pambi Thadna Bakhanganduna Lakhe Makhatana ZUF ki Kader Singna Akanba Operation Jasadna Kuki Lalhauba Singna Paksana Tharamba Popi Pambi Singyan Thatuna Lakle Police IRB NAV na Singbana Su Popi Pambi Kaya Yan Thatuna Manghanba Laikre Zeling Yarong United Front ki Kader Singna Nagagi Lamda Popi Pambi Thaba Yaroi Haina Zatharakpa Popi Pambi Athatpagi Khongjang Asibu Kulai Paiba Kuki Lalhauba Singna Duna Lakhibani Nakalanina Social Media ki Khutangda Popi Pambi Yanthatpa Masung Thabada Akiba Laitabagi Thauna Kaya Utnadna Lakhi Marakta ZUF amasung Kuki Lalhauba Singgi Marakta Nongmai Kapnarappadagi Manak Nakpada Khundaramba Kaya Safagadaba Mafamsingda Lanjena Lairibani Masigumba Ungkhatnaba Asigi Khudong Chaba Lauraga Ngarang Ayuk pung 8 tabada Inpui amasung Zeling Yarong Naga Singna Lam Ekar 3 lomda thariba Lafoigi Farm asi mai thadoklamani Kuki Lalhauba Singna mai thadoklamlaba Lafoigi Farm sigi ayamba saruk mai chakrabanina Sahigi Laurok Panthada Farm asidagi lafoi amadi atay manamasing mahay marong kaya putokpa ngamgani thazade maramaduna thawong asi kanana karigi chatabano haibadu lenga ngatigat piduna maraleba singlo gyoba cherak pibiyu hairi Litan girang da kudong saba lagduna Gorkhagi imung singdagi sakhangdaba singna lut tawramle tha asigi taragi ayukta litan da thokiba Kuki amadi tangkhul anigi irang manungda kanagomba miyoi kharana mafam baduda leiba Gorkhagi imung singdagi pochai lut tawbikhre haina the Joint Action Committee for Relief and Compensation of Gorkha Victims of Litan Incident JAC na phongdorakli Thawongda dubu akanba moongda kandem taroduna JAC na thadorakpa cherol amana makhatana hai Kuki amadi tangkhul anigi marakta thokiba irang aduna mara laijadraba Gorkhagi imung manga da chauna akaiba pikhi Yum Pumnamak masak khangdaba singna thugaiduna manghankibagi mathakta dukan fawba mangtakhanki yum aduda dukanda thamba seng hawai sel amadi maru oiba che chang kaya su mangtakhanki mara lejedraba irang aduda karigumba hiram amatada yaudaba Gorkhagi imung manga adubu masagi thawai hingjanaba makoina seliba firon adudagi hena yauduna safagadaba mafamda lanjelaki hauji kangla tombigi Despari Mandirda imung taruki miyoi 13 sangjafam lawduna leiri makoigi damakta lenga ke maike digi karigumba mateng amata lakpa leitre lamsangi SDO SDC amade Sangmai Police Station ki miyoi khara relief camp asida lakuna yengsil kibadi lei adubu ngasi fawba lek ngaktagi tengbangi polam amata fangbadi leitre relief camp asida leiribo imung manga na Sangmai Police Station da makoigi imung mang tanghan bikre haina FIR ama thangatuna Litan Police Station da thakibadi leire maramaduna lengakna disaster management ki makhada lanjiraklopa sing asigi relief rehabilitation amadi compensation ki thabak thoram sing pakhat piu haina su makhatana taksilakle Mathang sahida noneda rail lambi yoraklagani lisingani kuni panda Imphal yoraklagani NFR kumza lisingani kuni panda gi Manipur gi konong Imphal su India gi railway map ta yoragani hiramasing mari lenina North East Frontier Railway na rail lambi sembe gi thabak khongzen yang na pakhali North East Railway gi chief administrative officer Bibok na phongdokhibagi batung inna kumza lisingani kuni panda di jeri bamdagi Imphal fawba rail lambi sembe gi thabak mapung phana losinduna Imphal su India railway map ta yauhanba ngamlagani Imphal yauna rail lambi sembagi thabak kanna pakhatpaga loinena pandam phangnaba honari Jiribamdagi Imphal fawba rail lambi sembal loirabadi Manipur gi miyamna chathokrasin tawba amasung state asida potsai pusilakpada sauna khudong sahanbaga loinena sanmit lon sufagat hanba ngamlagani haujimaki oina Manipur da rail lambi sembagi thabak asi None district ki khongsang fawba mapung fana loisile chahi asigi April natragana May tha fawbagi manungda khongsangdagi awangkhul fawba rail lambi sembagi thabak loisinanaba pandam thamle haina phongdokhi panba yabadi Barari Sairam Rail Project mapung fana loisinkebaga loinena Aijoldagi train service tawba haukrabani kilometer 110.625 sangwa Jiribamdragi Imphal fawbagi rail lambi sembagi thabak sothuba matamda loisinaba pandam thamle project asi pakhatpada changba apunba senfam lupa crore taramari
lupa crore _30 chahumga kunithoi rail lambi asigi paringda turnen yankainithoi major bridge 13 amasung minor bridge chamaga kunmapal lei kilometer 5,000 ga subna kuntra taruk sangba jeribamdagi khongsang faubagi sarukta train service tauba haukibaga loina chahi asigi march tha faubada khongsangdagi awangkul fauba rail lambi sembal loisingadore kilometer 8 subna 15 sangba awangkuldagi none fauba masung komja 2019 gi march gi na kilometer 53 ka subna ani sangba none dagi imphal fauba rail lambi sembal loisina pandam thamle rail lambi asi sembal loisilabadi state asida puthokpa potlam kaya tongan ba state singda puthok pusin tawbada khudong sahalagani tourism sector sakhwat hanbaga loina state ke sermelon sufagalaklagani chinglambi oiba maramna rail lambi asi singa chakapagi thabak paibada north east frontier railway na khudong sada mayok aduna lakhi state ahungi tongan ba mafam singda kangluk ki oiba irang thokre Madhya Pradesh Karnataka amasung Andhra Pradesh state ki tongan ba mafam singda lining ki oiba thawranga mari leinana kangluk ki oiba irang thokre mafam sing aduda police ke maike di yethubada section duna makha taba thoganingda ba thodok sing thingba ngamkhiba amadi prohibitory order sing matang matam sana thogan khibana asok apan gi paude hojik phawgi oina leitre Madhya Pradesh ki Jabalpur Sihora tehsil Durga temple complex ama thugaibagi matang da kangluk ki oiba irang thokhibani thodok adu hanadagi kaidun leiraba temple complex aduda nungthil gi oiba RT gi thoram aduga manak nakpada leiba mosque lining laishon aduga phangjinnakiba aduda mafam adugi naha amana temple da leiba green ama thugai burubadagi nakalani gi marakta nung thajinaba amadi khanabagi thabak horakhibani khanaba thangnabada leiba police station gi personnel singna khudakta mafam adu jangchinduna miyam adubu Tankhaina balati chastauki Moscow amadi temple gi akoibada ahen ba personnel sing thamjinduna makhata ba hingsa gi oiba thabak thoktana ba akan ba section tharala khakhi Karnataka gi Bagalkot ta Shivaji Jayanti gi procession amma panka masajid ki mamangda lanba matamda masajid ki maikai dagi nung thar e haina Hindu gi lup sing aduna makhata na irang thokibani mafam adu gi SP Siddharth Goyal nung na panbadi ki kharasoki Andhra Pradesh ki konung Hyderabad ta Ambarpet area da Shivaji Jayanti gi procession ama Ramzan gi lining tawraba Moscow ama lanbada ahauba isai nongmai amadi slogan kya lauba adubu yaning da phongdokpada gi khana chaina ba adu thokibani adubu police na matang matam chana laksin bangamki Tamil Nadu amasung Puducherry da ECI gi khongset amal leigadari election commission gi oina chief election commissioner Gyanesh Kumar Lusingba team amana tha asigi kun manga dagi kun taret fawba Tamil Nadu amadi Puducherry da chatuna mafam aduda pangthokadoriba Islamic makhl gi matang da sem sariba adubu yengsingadari election gi commission gi official singna phongdoropagi matung inna Tamil Nadu gi state amasung Puducherry union territory da April tha da Islamic makhl payana lairi makhoida natana Assam Kerala amasung West Bengal da su Islamic makhl pangthokadoribani panbayabadi chayol asida EC gi maikedi Assam da makhl gi sem saba yengba chatke Guwahati da Gyanesh Kumar phongdokhibada state adu gi bihu kumhai gi yenglaga makhl gi matam sing adu aroibo oina lauthokani hairi Puducherry Islamic June 15 da loisingadori aduga Assam Kerala Tamil Nadu amasung West Bengal gina mathang sinna megi kun kulhumdoi tara amasung tareta loiribani US na India da thamba tarif chada 19 dagina chada 10 da hanthakre United States ki Supreme Court na pikiba while amagi matung tarakpada US President Donald Trump na India da thamlamba tarif ki chang chada 19 dagi oirambadagi chada 10 da hanthakre February 13 dagi anouba tarif asi chanaba hauragani International Emergency Economics Powers Act ki matung inna President tarif thamba ngamde haina Supreme Court na while pikraba matungda anouba thorang asi lokhalakpani Universal Tarif oina malem gi lebak pumnamakta thamliba tarif ki chang chada 10 ohellagani haina President Donald Trump na laktoki Trump na ngasi proclamation ama khuyek pikibaga loirena malem gi tongan balaibak singalalon iti ki matang da nainari bamari fagatnambigi thorang ama lakhatki Trade Act 1974 gi section 122 gi makhara Trump na anouba thorang asi lauthorakpani section 122 gi matung inna US President na lebak amagi mathakta numit 150 fawbada chada 30 gi chang da temporary tarif thambangami numit 15 ni henkrama matung da tarif adu makha tana chana roi hairi